Ngasisu mahausaगुमना mayamgidamakta nungairaba phunga wari ama puduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna Mitrangi Thaumai. Thaina mamangai matam amada Sira kauba laibak ama lairami. Hairiba laibak asigi Ningthau Khagembana pali. Ningthau Khagembagi macha anini. Piba ama Ningol ama. Pibagi mingna Poirei aduga macha Ningol adugi mingna Thabalei haina kaurami. Aduga Ningthau Khagembagi taloidi Taibang Thadokhirami. Poireina chahi kunithoi muk surakpa matamsida Thaballeisu chahi 18 mapung pharabani. Nongma Ningthau Khagemba laibak amada landaba chatlami. Adubu lanpham ado maithiki. Maithibada natana Ningthau Khagemba awabasu taki. Magi makhong nama amadi makhut nama yeknabana kakthatpirakhi. Mapa Ningthaugi pau tabada machai bungo Poirei mai hauna sauki amadi laman khumningbasu phauki. Adubu asauba ado phathajaduna asumna hairei. Ipa Ningthau nacha khurumjari. Ipagi Poirei lau changlau kari hainingba chingnadana ipada hayu. Ipa Ningthau haujikti ipasu pangal sole. Laibaki Ningthau oiriba aigina ipa oiriba ipada maithiba pirakhiba laibak ado nachana maithiba piba pamjai. Chira laibakpu usittaba amadi ipa Ningthaubu soinai hankibagi laman nachana singba pamjai. Adubu ipagi naya thanglaitabana nachagi laman khumningbagi maichak asidi mutlo yadre ipaibungo. Macha Poireigi wafam tabada Ningthau Khagembana munna khallaba matung asumna hairaklami. Ipagi Poirei ipana nahaki nathaunabu thagatli. Adubu ichagi samu pangalna laibak aduda mayoknabadi wakhini. Adubu ichagi apamba ngasi phauba ipana thunganduna talakli. Ngasisu isagi apambado ipanasu ayaba pirabani. Ngasi natraga hayenggi numittagi kononggi khongmi lanmi kaya loinaduna lan soknaruro. Adugane kauroidaba wafam amadi ipa haige. Ipana haigadoriba wa ase nahakna pukning khoijangna taw. Asi hairaga Ningthaudo wa makha tarai. Nakhoina chatkadoriba lansingnagadoriba laibak ado yaugadauba nongma watlingai umang ama thengnagani. Umang aduda ahing lektaba yadabani. Aduga umang aduda piktak tauba sang macha amasu thengnagani. Sang adugi manungda mamit tangba nupa pakhang ama leiramgani. Nupa ado sang adudagi sungthok thoklaoi. Aduga nakhoina lan ngamninglabadi nupa aduda matau karamna lan ngamgani haina hangjau. Hangba matamda nokrem haigrem naraga hangbasu yaroi. Aduga nakhoi khudingmak nupa aduda nonjagadaubani. Aduga mahakna lan ngamnabagi lambi pirakani. Ipadi nupa adugi wahaido ngakpa ngamkhidre. Nupa aduda mitang bahaina chairubana ipana maithibani. Ipana hairibase kauganuko. Asumna Ningthau Khagembana Poireida takpirami. Ngasaidagi sanariba wari pumbado machaibema Thabaleina loina tarami. Asumna mapa macha wari loirabada Poirei mapanda thoklakle. Aduga konunggi lani pumba kauthoklaga asumna hairami. Tau lani pumnamak haujikmak langi thaurang tauro. Adugi matung ngasi ahing nongyaidagi khongsanba haugadabani. Nasana punagadaba khulaising matik chana thaurang tauduna thamnaru. Asi haina machaibungo Poireina lanmi pumbada hairami. Amaromda machaibema Thabaleidi mabunggi khongchat adubu satkhidanaba mapa Ningthauda haijarami. Adubu kanaba phanglamde. Thabaleina mabunggi napan kaba khuding khangbana lanpham ado maithigani haiba khangjai. Aduga mitang manupa adudasu kaidaunungda
mabung poireina nonjaroi haibase Machaibema Thabalaina khangjai maram adunani mapa ningthauda haijariba adubu ningthaugi yathangdi handuk hanjin yadaba oibana aremba tarami asumna numit asigi ahing nongyai oiraklabada Machaibungo poirei mapa ningthaubu khurumlaba matung konung ado thadoktuna langi damakta khongsan bahaukhirami mathangni numitni Machaibungo poireina lan chatkhiba asida konung ado pungchik chiklami lanpham madu chatpada konunggi lanmi khudingmak chithaba tawdana pukhrabani lemhauriba haibabu konunggi ahan oiraba phamnaiba mari manga amadi ningthau khagembagi sebari makoi ahum mari asita ngairami ayuk aduda Machaibema Thabalai magi mataroi kharaga loinaduna konunggi amot akai kaya ama sengdoklami ningthaugi macha oirabasu micham amagum leiba pamjai Thabalaina magi manai nupising adubu magi machin manaugumna khanjai maram asinani Machaibema Thabalaina amot akai kaya sengba yauribase asumna ayuki matam loireduna Machaibemasu konung leikonda leiriba pothafam aduda laktuna wakhal ngaiha khanjarami asumna wakhal khanna khanna Machaibema Thabalai tumthakhirami Thabalaina tumlingai karigumba manglana mamanglami mang aduda mabung poirei yeknabana phajinduna thamlami aduga sarang manungda makhong makhut punduna tamthina otpirami mangliba manglan ado akibagi masak oibanina Thabalai kanna laurai matam aduda Thabalai bu ngakpi senabiribi magi manai nupi ama chensilaktuna Thabalai bu themjinbirami Machaibema kari mangbirurabage se ising se thaksinbiyu Machaibema manai nupi aduna pirakliba ising ado thaklaga sor adu ani ahumlak sangna holami adugi matung Thabalai walan amata hairamda magi ka tamna changkhirami amaromdana Machaibungo poireisu mapa ningthauna haikhiba umang ado yaurami umang adu yaubaga lanmi mayamda poireina asumna hairei taribra lanmi khudingmak umang ase sinma thungna chatlu karigumba nakhoina umang asida sang macha ama thengnarabadi sang aduda changlaga mi leibra yengo karigumba leiramba thoklabadi makhong makhut punduna purakadawbaniko asumna poireina manai singda thaudarami Machaibungo poireina khallibadi nupa aduna maram oiraga mapa ningthauna maithibani amasung soinaibani asi haina khanjarami adubu mitang manupa ado kanano karino haibadi khangba natri asumna poireina haibadagi lanmi mayam changduna umang aduda sang leiba ubra haina koithi thirami numit taramdai phauba thirabasu sang amata leiba uramde asumna lanmi mayamdo amu Machaibungogi manakta laktuna pau tamjai lanmi mayamna tamlakhiba pau adu tabada poireina asumna khanjai kari haiba umang asida sang amata leite haiba asuk yam khraba lanmi singna thibada phangdrabako natraga aigi ipai bungona macha ingonda haijinba oiridra ipa ningthaunadi macha ingonda oidaba wadi nongmata haikidri haisu hairoi natraga lanmi sing asina yengdabida yengi haijiliba oigadoira oiningbado oirasanu ai isa yauraga thigani asi khanduna laikirami pungja khara haujillaba matamni numit adusu takhirami matam aduda umang adusu pungmam khirami mafam adugi kachin koya khudingmak aduki matik mammi mamba henman khibana amaga sak unaramde poireina lanmi mayamda khol khara kanna asumna hairami lanmi pumnamak aigi wase munna taw haujikmak maibul semu aduga akangba ujau khara paiduna mai haugatlu asumna thaudarami
ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯩꯕꯨꯜ ꯑꯗꯣ ꯃꯩ ꯆꯨꯅꯕ ꯇꯧꯖꯩ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯌꯥꯝ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯄꯣꯏꯔꯩ ꯃꯁꯥꯃꯛꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪ ꯑꯗꯨꯗ ꯃꯩꯉꯥꯟ ꯃꯆꯥ ꯑꯃ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯣ ꯌꯧꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯄꯣꯏꯔꯩ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯩ, ꯃꯐꯝ ꯑꯁꯦ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯃꯐꯝꯒ ꯑꯣꯏꯔꯤꯗ꯭ꯔꯥ? ꯃꯩꯉꯥꯜ ꯑꯁꯤꯅ ꯀꯔꯝꯕ ꯀꯅꯥꯒꯤ ꯑꯣꯏꯔꯤꯒꯕ? ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯗꯅꯗꯤ ꯇꯣꯛꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯈꯟꯅ ꯅꯥꯄꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔ ꯃꯩꯉꯥꯟꯗꯣ ꯇꯝꯅ ꯂꯥꯛꯂꯕꯗ ꯁꯪ ꯃꯆꯥ ꯑꯃ ꯎꯔꯝꯃꯤ꯫ ꯁꯪ ꯑꯗꯣ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯁꯪ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯐꯔꯦ, ꯁꯪ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯅ ꯁꯪ ꯑꯗꯨꯒꯤ ꯄꯥꯜꯂꯤꯕ ꯆꯔꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ ꯁꯥꯐꯨ ꯈꯔ ꯀꯜꯂꯞ ꯏꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯔꯨꯅ ꯁꯥꯕ ꯊꯣꯡ ꯑꯗꯣ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯩꯗꯤ ꯇꯨꯝꯃꯦ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯈꯔ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯋꯥꯔꯧꯕꯤꯅꯨ, ꯊꯣꯡ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯅꯅꯤꯡꯗꯅ ꯇꯧꯖꯕꯅꯤ꯫ ꯑꯩ ꯏꯁꯥꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯂꯝꯗꯦ꯫ ꯄꯣꯏꯔꯩ ꯃꯥꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯗ ꯊꯧꯗꯥꯗꯨꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯁꯨ ꯄꯣꯏꯔꯩꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯣꯡ ꯑꯗꯨꯕꯨ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯊꯣꯡ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯁꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯐꯃꯥꯡꯗ ꯃꯨꯠꯅꯥꯏꯗꯅ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ, ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯃꯩꯉꯥꯜꯂꯛꯇ ꯌꯥꯎꯔꯤꯕ ꯃꯩꯔꯤ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯣ ꯃꯩꯔꯤ ꯑꯣꯏꯗꯨꯅ ꯊꯥꯎꯃꯩꯒꯤ ꯃꯩꯉꯥꯜꯂꯛꯇ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯩꯔꯤ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯒ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯩ ꯑꯅꯤ ꯑꯍꯨꯝ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯁꯨꯞꯅꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯝꯈꯤ꯫ ꯄꯣꯏꯔꯩꯅ ꯂꯥꯟꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯟꯃꯤꯁꯥ, ꯍꯧꯖꯤꯛꯇ ꯁꯪ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ? ꯈꯣꯡꯂꯩ ꯊꯨꯅ ꯁꯪ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯛꯆꯩꯗ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯤꯔꯁꯤ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯅ ꯄꯨꯡꯖꯥ ꯈꯔ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯄꯣꯊꯥꯐꯝ ꯁꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯎꯃꯪꯗꯨꯗ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯣꯏꯔꯕꯗ ꯄꯣꯏꯔꯩ ꯃꯃꯤꯠ ꯁꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯤꯀꯨꯞꯇ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯩꯍꯧꯕ ꯁꯪ ꯑꯗꯣ ꯂꯩꯕ ꯎꯔꯝꯗꯦ꯫ ꯄꯣꯏꯔꯩ ꯃꯪꯂꯥ ꯇꯥꯏꯕꯪꯔ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯗ ꯁꯪ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯛꯄ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯣꯏꯔꯩ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯟꯖꯩ, ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯂꯥꯟ ꯁꯣꯛꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ,
ꯃꯆꯥꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯆꯠꯄ ꯄꯥꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯨꯄꯤꯅꯤ, ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ? ꯃꯐꯝ ꯑꯗꯨ ꯆꯠꯄꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜꯂꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤꯉꯩ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯊꯥꯕꯜꯂꯩꯕꯨ ꯀꯧꯖꯔꯛꯏ꯫ ꯊꯥꯕꯜꯂꯩꯁꯨ ꯇꯥꯔꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯗ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯄꯣꯛꯂꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯔꯤ꯫ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯡ ꯍꯋꯥꯏ, ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯕꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯄꯤꯕ ꯅꯠꯇ꯭ꯔꯕꯗꯤ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯀꯧꯔꯒ ꯄꯤꯍꯜꯂꯨ ꯇꯥꯛꯄꯤꯕꯗꯒꯤ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜꯂꯩ ꯏꯉꯛ ꯉꯛꯆꯩ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯇꯩꯅ ꯄꯤꯕꯗ ꯂꯧꯗ꯭ꯔꯒ ꯑꯩꯅ ꯄꯤꯕꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯈꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯣꯅꯨꯡꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯁꯦꯡꯂꯕ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯕ ꯃꯇꯨꯡ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯣ ꯀꯗꯣꯝꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯕꯨꯛꯇ ꯄꯥꯏꯗꯨꯅ ꯆꯔꯥꯝ ꯆꯗꯠꯅꯕ ꯃꯈꯩ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯥꯕꯜꯂꯩꯁꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯔꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯄꯦꯟꯅ ꯊꯛꯈꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯣ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯥꯕꯜꯂꯩꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯃꯤꯀꯨꯞ ꯈꯔꯗꯪꯗꯤ ꯄꯣꯊꯥꯅꯤꯡꯏ, ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯄꯤꯕꯤꯌꯨꯗꯣ"꯫ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯣ ꯊꯥꯕꯜꯂꯩꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯕꯜꯂꯩ ꯃꯁꯥꯃꯛꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯄꯣꯊꯥꯐꯝ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯎꯃꯪꯗꯅꯤ꯫ ꯎꯃꯪ ꯑꯗꯨ ꯂꯣꯏꯔꯝꯗꯥꯏ ꯇꯨꯔꯦꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯣꯏꯔꯩ ꯃꯁꯥ ꯑꯗꯣ ꯇꯦꯛꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯨꯗ ꯉꯥꯏꯍꯥꯛ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯄꯥꯛꯇ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯛꯂꯝꯃꯤ꯫ "ꯍꯦ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ, ꯈꯨꯗꯛ ꯑꯁꯤꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯨꯝꯕ ꯑꯁꯥꯕ ꯏꯁꯤꯡ ꯑꯣꯏꯍꯜꯂꯨ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯂꯨꯕ ꯈꯨꯗꯤꯡ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯄ ꯑꯣꯏꯍꯜꯂꯨ"꯫ ꯑꯁꯨꯝꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯊꯥꯎꯃꯩ ꯑꯗꯨꯁꯨ ꯃꯄꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯏꯟꯖꯩ꯫ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯨꯝꯕ ꯑꯁꯥꯕ ꯏꯁꯤꯡ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯑꯁꯥꯕ ꯏꯁꯤꯡ ꯍꯦꯛ ꯑꯣꯟꯈꯤꯕꯒ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯄꯣꯏꯔꯩꯒꯤ ꯂꯥꯟꯃꯤ ꯈꯔ ꯏꯁꯤꯡꯒꯤ ꯑꯁꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯤꯡ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯍꯥꯟꯅ ꯂꯥꯟꯊꯣꯛꯈꯤꯕꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯦꯡꯕꯒ ꯃꯅꯤꯡ ꯍꯦꯛꯇ ꯍꯟꯈꯤꯕ ꯑꯁꯤꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯈꯣꯏꯕꯣ? ꯃꯇꯝ ꯑꯁꯦ ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯛꯂꯤꯕ ꯇꯨꯔꯦꯜ ꯑꯁꯦ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯇꯨꯔꯦꯜ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯛꯅꯕꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕꯗ ꯋꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯂꯥꯟꯊꯣꯔꯛꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯊꯣꯔꯛꯇꯕ ꯃꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ"꯫ ꯄꯣꯏꯔꯩꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯤꯕꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯏꯁꯤꯡꯒꯤ ꯃꯩꯁꯥ ꯑꯗꯣ ꯈꯥꯡꯖꯤꯜꯂꯒ ꯀꯨꯝꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯃꯁꯥꯗ ꯊꯦꯡꯕꯒ ꯃꯁꯥ ꯑꯗꯣ ꯈꯨꯗꯛꯇ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯅꯈꯤꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯑꯉꯛꯄ ꯐꯤꯚꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯃꯁꯥꯃꯛ ꯈꯝ ꯊꯦꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯅ
Maga hana lanthoktuna leiba lanmi ama tureldugi ising aduda makhong nama kumnaba hairami. Lanmi adusu macai bungogi yathang oibana kumningda makhong nama turelda kumlami. Turelgi ising ado hek kumlubadagi ising ado samanbana makhong ado thangatkhi. Turel kumluba makhong ado yenglubada khongi unsasing ado ising asabana sokpagi unsa khokhiba adugumna oirami. Aduga makhong adusu soinaiba amagumna oirami. Asumna leiringai talaktuda makhoigi yeknabagi lanmi kharasu thabak lakpada lambi thoe haiduna turel mapalgi lambi duda sagol thauduna laklami. Yeknaba lanmi singdugi sagol khonglakpadu tarubadagi poirei amadi lanmi kharaduga mafam sana lumduna leirami. Ngaihaki matung atopa laibak adugi lanmi sing aduna sagol thauna akoibada asum yenglakpa aduda poireigi lanmi khara turel wangmada leiribado urami. Maram aduna turel adu tamna sagol thaujilakhi. Makhoina sagol thaujilakpa aduda poirei amadi magi lanmi kharadugana phibam semduna leirami. Makhoina sagol asum thaujilaklaba matung turel adu yauramdai matamda poirei amadi magi lanmi kharaduna khutlai thaba haurakhi. Matam aduda sagol thauduna lakiba atopa laibaki lanmi singdo mathwai tharami. Adubu maraibak phabadagi lanmi amadi hinglami. Lemhauriba lanmi ado magi sagol adu mamai leiduna konung tamna sagol kanna thaukirami. Poireina chenkhiba lanmi ado yenglaga asumna sonjari. Ha nokningdra yengune sibasu kirine mathaunadi leitraga phai chenkhisanu aduga tamlusanu ningthauda makhoigi lanmi khara hatkibagi pause napalna pik thalaba poirei tungi kari thokani haibadi khangjadri leibak amada lanthengnaba laklaga lanmi khara sina karamna mai pakpa ngamgani adubu I khengbagi haunabi aki tujungbadi phaude. Turel lanthokdana leiriba magi lanmi kharaduda asumna hairei taribra nakhoi mafam sida lengdana layu nakhoi aigi ayaba yaudana konungda hanbasu yaroi ngasigi numitta yeknaba lanmi kaya ama mafam sida soidana lakani matam aduda makhoibu aigi thaunatana maithiba pigani aigi ipaning thaubu lakcha khudum chankhiba makhoibusu aina lakcha khudum changani asi hairaga khakna nokchai nakan amaromdana konungdani sakni banupa ado kanna tumli aduga machaibe mathabalaina sakni banupa adugi manakta haying humduna leiri thabalaina sakni banupa adugi maithong ado hek michana ruri nupa adugi maithong ado asum yenglubada mamit animak khamdektuna leiribado urami thabalaina asumna munna yengduna leiringai sakni banupa ado mikap thoraklami thabalaina munna yengduna leiramba adu urubada asumna hairei ichan gumbi karino nahakna aingonda munna yengduna leiribadi hayu nahakna kari hainingba thabalai khonjel khara taplakna asumna hairei ibung nachanna ibungda hangjaningbadi atainate nachanna ibungi maithong ase hek uruba mikupta munnasu yengjahaude adubu ibungna potharingai nachanna ibungi maithong ase munna sum yenglubada ibungi mit animak ase khamdektuna leiba thengnajai aduga thabalai wa makha taraktringai sakni banupa aduna asumna hairei ichan gumbi nahakna chingnaribado mayek sengna takjage asi hairaga haukraba wari khara sakni banupa aduna liraklami ayase awang pangna asum chatlaga leiba uchan yamna hauba khul adudagini aigi mingna chingkhai haina kaujai aigi ipa imadi aina wakhal tarakpa matamdagi kainakhre matam adudagi aigi punsi ase pupang sudaba lamja sara haibadugi mingthol phangjakhi aibu ima ipa na pokpiramba matamdagi hauna aigi mit animak urakhide aibu mit udre mimanadre haiduna khul adugi miyamna aibu lakna bikhi karemna bikhi mitang masoinaiba lamja sara mingthol ahumse aigi khudol oirakhi adubu hingliba kauba miyoibanina
ꯁꯤꯖꯔꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯤꯕ ꯉꯝꯈꯤꯗꯦ꯫ ꯇꯥꯏꯕꯪꯒꯤ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯕ ꯆꯥꯗꯕ, ꯄꯨꯛ ꯊꯟꯕ ꯊꯟꯗꯕ ꯈꯨꯜꯒꯤ ꯎꯃꯪꯗꯨꯗ ꯆꯪꯂꯒ ꯑꯩꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯤꯠ ꯎꯍꯟꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯊꯥ ꯆꯍꯤ ꯀꯌꯥ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯛꯈꯤ꯫ ꯑꯩꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 9ꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝ, ꯑꯩꯒꯤ ꯆꯍꯤꯅ 14 ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯎ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯋꯥꯔꯤꯕꯗꯣ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯔꯛꯄ ꯃꯤꯁꯛ ꯌꯥꯎꯔꯕꯗꯤ ꯃꯤꯁꯛ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯁꯅꯨ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯤꯠ ꯑꯅꯤꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯎꯕꯗꯤ ꯉꯝꯖꯔꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ꯫ ꯁꯦ, ꯊꯥꯎꯃꯩꯅꯤ꯫ ꯊꯥꯎꯃꯩ ꯑꯁꯦ ꯑꯆꯝꯕ ꯊꯥꯎꯃꯩ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯅꯤ꯫ ꯊꯥꯎꯃꯩ ꯑꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯨꯠꯄ ꯅꯥꯏꯔꯣꯏ, ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯃꯈꯩ ꯈꯨꯗꯛꯇ ꯄꯤꯉꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯅꯤ꯫ ꯅꯍꯥꯛꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯤꯡꯖꯔꯨꯕꯒꯤ ꯃꯍꯩꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯃꯛꯁꯦ ꯄꯥꯡꯊꯣꯛꯇ꯭ꯔꯕꯁꯨ ꯎꯕꯗꯤ ꯉꯝꯖꯈꯤ꯫ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯦ ꯇꯥꯔꯨꯕꯗꯒꯤ ꯊꯥꯕꯂꯩ ꯀꯔꯤꯅꯣ ꯑꯃꯗꯤ ꯆꯤꯡꯅꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯕꯨꯡ, ꯁꯦꯡꯅꯗꯤ ꯈꯨꯝꯕꯤꯔꯛꯎꯀꯣ, ꯋꯥ ꯂꯣꯠꯁꯤꯟꯕꯤꯒꯅꯨ, ꯅꯆꯟꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨꯀꯣ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯟꯗꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯥꯟ ꯆꯠꯄꯗ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯏꯕꯨꯡꯂꯥ"꯫ ꯊꯥꯕꯂꯩꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯆꯤꯡꯈꯩꯅ ꯄꯤꯔꯛꯏ꯫ "ꯃꯥꯅꯤ, ꯑꯩꯅꯤ꯫ ꯎꯃꯪ ꯑꯗꯣ ꯑꯩꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ"꯫ ꯊꯥꯕꯂꯩ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ, ꯀꯔꯝꯕ ꯋꯥꯐꯝ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯅ꯫ ꯆꯤꯡꯈꯩ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯨ ꯃꯥꯅ ꯎꯕꯤꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯪꯐꯗ꯭ꯔꯕ ꯊꯧꯖꯥꯜ ꯀꯌꯥ ꯐꯪꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯒꯤ ꯏꯇꯧꯗ ꯀꯔꯦꯝꯅꯕꯗꯒꯤ ꯑꯩ ꯋꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯇꯧꯁꯤꯗ ꯅꯣꯛꯅꯕ, ꯀꯔꯦꯝꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯖꯥꯟꯕꯤꯔꯛꯈꯤ꯫ ꯅꯍꯥꯛꯀꯤ ꯏꯄꯥ ꯅꯤꯡꯊꯧ, ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯑꯐꯕꯇ ꯈꯪꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯏꯄꯥꯅ ꯑꯋꯥꯕ ꯇꯥꯈꯤꯕꯅꯤ"꯫ ꯊꯥꯕꯂꯩ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯏ, "ꯏꯕꯨꯡ, ꯅꯆꯟꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯋꯥꯕ ꯑꯁꯦ ꯀꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡ ꯅꯥꯄꯜꯅ ꯊꯨꯝꯍꯠꯂꯕ ꯃꯍꯥꯛꯄꯨꯁꯨ ꯀꯟꯕꯤꯌꯨꯗꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯏꯕꯦꯝꯃ ꯊꯥꯕꯂꯩ ꯀꯞꯆꯔꯛꯏ꯫ ꯆꯤꯡꯈꯩ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯆꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯤ ꯀꯣꯛꯄꯤꯔꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯈꯨꯗꯛꯇ ꯆꯤꯡꯈꯩꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ ꯑꯗꯣ ꯀꯧꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ ꯑꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯦ, ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯂꯥꯟꯐꯥ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯂꯥꯟꯃꯤ ꯁꯔꯨꯛ 3ꯗ ꯁꯔꯨꯛ 2ꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ, ꯁꯔꯨꯛ ꯑꯃꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯌꯦꯛꯅꯕꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤ"꯫ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯨꯕꯗꯒꯤ ꯊꯥꯕꯂꯩ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯥꯕꯂꯩꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯅꯤꯡꯊꯧꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯥꯕꯂꯩꯒꯤ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯅꯤꯡꯕꯗꯒꯤ ꯆꯤꯡꯈꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯔꯒꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯑꯗꯣ ꯅꯥꯄꯜ ꯀꯥꯃꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯖꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯣꯏ"꯫ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯂꯩ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯆꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯐꯠꯇꯕ ꯋꯥꯈꯜ, ꯅꯥꯄꯜ ꯀꯥꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯐꯔꯝꯂꯒꯅꯤ꯫ ꯌꯥꯔꯒꯗꯤ ꯏꯕꯨꯡꯒꯤ ꯃꯁꯛ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯎꯍꯟꯕꯤꯌꯨꯗꯣ ꯏꯕꯨꯡ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯂꯩ ꯑꯃꯨꯛꯁꯨ ꯀꯞꯆꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯋꯥꯔꯤ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯆꯤꯡꯈꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯆꯤꯡꯈꯩ, ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯕꯨ ꯏꯆꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯉꯁꯤꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯗꯤ ꯂꯨꯔꯕ ꯂꯥꯏꯖꯗꯒꯤꯁꯨ ꯍꯦꯜꯂꯤ꯫ ꯉꯁꯤꯗꯤ ꯅꯐꯝꯗ ꯅꯤꯡꯊꯧ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤ ꯆꯤꯡꯈꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯎ ꯇꯥꯕꯗ ꯅꯅꯥꯏ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯈꯨꯗꯛ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡ ꯑꯗꯨꯒ ꯈꯨꯠ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ, ꯈꯨꯗꯛ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡ ꯈꯨꯠ ꯑꯁꯦ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝꯅ ꯑꯣꯏꯍꯜꯂꯨ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗꯕꯗꯣ ꯌꯥꯎꯔꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯕꯜꯂꯩ ꯑꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯆꯥꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ, ꯑꯗꯨꯒ ꯉꯁꯤꯃꯛ ꯅꯍꯥꯛꯀꯤ ꯅꯕꯨꯡꯕꯨꯁꯨ ꯌꯦꯛꯅꯕꯗꯒꯤ ꯑꯩꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯈꯩ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯅ, ꯏꯕꯨꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯏꯕꯨꯡꯅ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯈꯩꯅꯁꯨ ꯊꯥꯕꯜꯂꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯊꯥꯕꯜꯂꯩꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ, ꯑꯩꯒꯤ ꯏꯕꯨꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ, ꯊꯧꯖꯥꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥꯅꯨꯄꯤ ꯊꯥꯕꯜꯂꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯆꯤꯡꯈꯩ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯊꯣꯛꯂꯛꯄꯒ ꯆꯤꯡꯈꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯃꯤꯠ ꯎꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯩꯅ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯡꯊꯣꯔꯛꯎꯀꯣ꯫ ꯊꯥꯕꯜꯂꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ, ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯨꯒꯤ ꯀꯣꯅꯨꯡꯗ ꯄꯨꯕꯤꯌꯨ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯍꯟꯕꯤꯒꯅꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯊꯥꯕꯜꯂꯩꯅ ꯆꯤꯡꯈꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯑꯩꯒꯤ ꯏꯕꯨꯡꯗꯨꯕꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯏꯕꯨꯡꯅ ꯈꯪꯂꯕꯗꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯨꯔꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯗ ꯃꯆꯥꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯒꯤ ꯂꯩꯐꯝ ꯌꯦꯡꯂꯨꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯅ ꯆꯤꯡꯈꯩꯗ ꯄꯣꯏꯔꯩꯒꯤ ꯂꯩꯐꯝ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯄꯣꯏꯔꯩꯒꯤ ꯂꯩꯐꯝ ꯈꯪꯂꯕꯗ ꯊꯥꯕꯜꯂꯩ ꯃꯕꯨꯡꯕꯨ ꯎꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯕꯨꯡꯒꯤ ꯐꯤꯚꯝ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯅꯨꯡꯒꯤ ꯂꯝꯅꯤ ꯃꯌꯥꯝꯕ ꯄꯣꯏꯔꯩꯕꯨ ꯊꯝꯂꯤꯕ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯄꯣꯏꯔꯩꯕꯨ ꯇꯝꯊꯤꯅ ꯐꯨ ꯆꯩꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯆꯩꯅꯥ ꯈꯥꯡꯅ ꯑꯌꯣ ꯅꯥꯍꯦ ꯆꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯆꯟ ꯑꯣꯏꯕꯤ ꯊꯥꯕꯜꯂꯩꯗꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯃꯕꯨꯡꯕꯨ ꯌꯦꯡꯂꯒ ꯀꯞꯆꯔꯤ꯫ ꯆꯤꯡꯈꯩ ꯋꯥꯈꯜ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩ, ꯑꯩꯒꯤ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯍꯜꯂꯨ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯦ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ꯫ ꯆꯤꯡꯈꯩꯒꯤ ꯋꯥꯍꯩꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯅ ꯈꯨꯗꯛꯇ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤ ꯑꯣꯏꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯄꯨꯝꯕ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯪ ꯇꯧꯔꯗꯨꯅ ꯄꯣꯏꯔꯩꯕꯨ ꯃꯐꯝꯗꯨꯗꯒꯤ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯎꯃꯩꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯤꯇꯝ ꯑꯣꯟꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯁꯨ ꯑꯃꯨꯛ ꯃꯤ ꯑꯣꯜꯍꯟꯕꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯕꯜꯂꯩ, ꯄꯣꯏꯔꯩ ꯑꯃꯗꯤ ꯆꯤꯡꯈꯩ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯆꯤꯡꯈꯩꯕꯨꯁꯨ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯍꯟꯕꯤꯔꯤꯕꯁꯦ
ꯆꯤꯡꯈꯩꯅꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯟꯕꯤꯕ ꯉꯝꯕꯒꯤꯗꯃꯛ ꯃꯆꯥ ꯊꯥꯕꯂꯩꯕꯨꯁꯨ ꯆꯤꯡꯈꯩꯗ ꯊꯥꯖꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯗꯥꯛꯐꯝ ꯄꯨꯝꯕꯁꯨ ꯐꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯊꯥꯕꯂꯩ ꯑꯃꯗꯤ ꯆꯤꯡꯈꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯂꯩꯕꯥꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯄꯜꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯁꯨ ꯅꯥꯄꯜ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫